taba haitare manipur da akhoi chief minister oibiramba n biren singhana pham thadokra matung da February 18 dagi akhoi PRC lakhre PRC in eyes of law ena haitare kadi singam sung tampak animak da PRC chap manana lei chap manana enforce tawri yena haibani hairibani adubo hajik akhoi uriba phibam masidadi kadai bhawba madu थाजनिंगाई ओइगे हाइबसिने बियामना मियामना हजिक हांगरा इसे को तंपाक्ता हजिक पीआर लेबगी ममी दुमदि याम चावना उरे अदगी लॉ एंड ऑर्डर सी ngakna nabani haidana masing yamlaba security force adumak deploy tawrga leiri aduga pham kaya da leptuna operation sathai kolai mayam ma phagali aduga miju koi lalobni haiba ni adum phari even lalaubaga mari leinei mateng pangwi haiba nupi yauna adum phagali ngarang mukta nupi ama bisampu dagi phai madu mateng pangmani hai ni recruit tawbada mateng pangi chenai na hai adu nupi angang bawba khato makai mara lei haidana mi singdo phabagi thabam sathari hoi mara leiramagadi phaba tabani masidi masana tab wane bako adu mayamna pamidi Singam sung tampak animakta chap manaba miyeng yeng baduni masagi me ahumdagi hawrakriba irang asisida ungkhanari base meitei musung kukini tampaktana meitei singse masing yamna khundare aduga chingi saruk singda hajik hariba naga amasung kuki singse nukhundabani adu kuki belt haitare ne moina ayamba khundaba famsing asida adagi amna PR lei haibagi yam section ba su ude adagi governor na kulai thingla o haidana tampaki saruk singdagi kulai si yam laba kulai pikat kre thingat kre angak ba moina mayam yenagi adubu madugi thagiba matam adu phawbada singi saruk singdadi kulai si bi pikalaki debako masing yamde hoi pikhalakte haibdi yade adusu pikhalaki haiba yanaba mabongda khara pikhalakpa haitare sinaba yadraba adagi apumba nukulai khara adum pikhalakpa myamna no ugi ada hajiksu chingdadi adum maina operation na khoi tampaki sarusingda sathariba operation mi phana ba honariba law and order nga nabani ka hariba smain tawduna sathariba sigi thabak thorum myamse chingdadi masing yam di haitare iude adubu phatabdi nate phai mafam kharada phari singdusu kari hani utong khara phagu me tawba kapa yadaba nongmai maru khara phaba adagi nongmai khara phaba kolhing kaba nongmai khara puthorokpa adumaina si ui aduga tampaktadi ngarang mukta phariba nongmai mayam adagi mi pharimni nongmai pharimni ngasisu amuk Imphal East ki saruk singda operation chathadana kulai mayam amusu phari masi yenguragadi masi peningai oidi haitareda aikoina pamisi miyana pamisi santi hanjillaga mahausa gi phimda koi amuk hingba haibaduni ba pamisi adubu masidi India ki makutta leire India lengakna karamba policy chathariba ge haibasine ba aikoina ubada khanbada yam uris singi lamda PR leire harga irang si nemakadra khulai si koi kari hani unauthorized oiba people singi makutta lariba khulai singsi pikhalakadra haidna asato buni pikhalaktragana pharakani haina asato buni adu madu phaba yude phaba dugi mahutta kuki militant sing mitai sing the onsin duno landa rakhiba kuki militant hatare su de leba sing makoi sing aduga khoigi central force sing siga chapminna raga asumak leibagi kudam ma khoi mayam ure asi akhoi nata hajin banate kudam sangdam leiraba ngaktani sige handaki February 22 da Senapati District Student Association na claim tore blame tore kanu wasagi central force mana harise Assam Rifles na masagi law na thingkraba haitare adubu moi khoi su tonglei tongnade su je lokthok te khoi gyanta de adu United People's Front ki kadar sing se putok pusin tawi aduga makhoi ki game sing phawda khoi Assam Rifles na
adagi BSF na nga in ngak selaga lehalli haibino singo famsi phongdore masi masmana phongdorok pakanda khoi security force ki makai dagi atraga ministry of home affairs ki makai dagi wafam amata sengdorok ba akhoi adugumba tawde natraga tawi haibino singba wafam amata sengdorok pa leite aduga masigi matungda March 15 da amuka NSNIM na amna achauba accusation haitare allegation nama tawre adusuna BSF na sagi illegal immigrants singsi hondong jun tawi aduga mafam amadagi mafam amda pur chatli haibsineba adagi amuka molhang kuki village da leiba kogi kuki militant singi kem ama BSF na guard tawrga lei hai ada masi hairak pakanda akoida angakpa ma phawe angakpa phawi means adumaina ma sigi simaina luro film asida miching mikai naiba manba amadana sawgatpa manba thong ama satharamgani haibisi central force na du ma thong satharamgani haibisi ko akoina imagine se tawru da ba haitare aduga di mayek sengna phongdor pa matam sida makoi karisu hairak taba haidi madu lalibo harasu landebo harasu madu maram chai chati na haibagi sengdok warol amata ministry ki makai dagi security force ki makai dagi suntham thamaktre aduna taidi makoina hairiba ena senayam na adagi senapati district student association na hairiba famse 100% sumen lo tare haidi silent is consent and haibam ledana ko makoina karimta hairaktrabani na madu chummani chummi haina lo yare ado masi kanana uhelino karidagi oreklibno haibase masi neba amukasu akoina neina da yaraktri bas amaronda sipai sing sidi kogi makogi higher authority makogi mapuna makogi luching basing aduna haiba ingba khaktaneba makoidi makoina warip logjo bangam basu nate somdagi set taw har kanda tawbani aduna makoina asigumba aikoina di pamda ba haitare koki singa di am pamjawa asigumba thabak thawong mayam chathari basi center dagi natraga ministry dagi instruction pirakpana ni haina lobutai adu ergadi manipur da thokliba irang asi karamba mayonda labuge masi irang si mayam haina kiba proxy war ne haibedu taseng chumlabra haibege famsi masu laeba aduga masi sida india gi achogo policy politics ama yaure haibesi su miyamna dum haire masi chumlamani miyamna hairibasi miyam haibesi shoni miyam haira pakai sidi pangal lalaroi aduna haire ibasi gi manung sida india gi policy sina maram moiraga manipur gi ruling MLA sing se kogi hangi lai natraga kogi scapegoat aito bali gi hameng dongna kogi MLA haitare ne makoi myam si bali gi hameng ohele aduga manipur police puna satrangi khongni dongna masano wakal amata khanjaba ngamdaba satrangi khongni dongna sanariba miduna thangu mai gaidida chatpagi moduda leirabra haibasi hojikti myam hangnare okay hojik amtanga ai pointa haijage ada masigi phibamse kanana ohelaino karidagi oirekno tampakna asuk thina naikhaidana operation chathraga khulai mayam fagatpa aikhoigi manipur police ki khoigi active oiraba commando sing adagi mari leinoba police station loina involve toyi makoina involve toraga ngasagi central force siga loina dana chang operation chathabani phaninga mido phabani madu mara leiba leitaba haibudi de corner tepakani makoina di hojik phagi di mara leina pharini masi yelgani miyamna hojik manipur police se satrangi khomi oire aduga manipur gi ruling MLA sing sina bali gi haming oire harisi masidani nismai tham government su central government su honadabadi nate honabagi mami amakhakne akoina handak wari sananabagi moina platform ama semakpase masi su adugi honarakpagi saruk amani haina loba yai ada masagi masi sida mayam haina busum lei mayam tanaramde swagi area si hoi tanarambasu pai wari sanabasi chatkadore hairagadi somewhat kitang people singi voice amasu lahuba sumbani haina khalli adubu logidre madu khoina taba kanda
hana akhoi AK Misra na akhoi March tarani thoida Manipur laambase masi sida maga akhoi civil society sing sigasu unagi official mayam unai adigi mayam unagi masagi army ki karigi adigi Manipur police kim kokthongba official mayam unagi unaba aduda yaugi ba civil society organization do adu khak invite tawrapani na tai akoina tajabase ko aduga kokomidi masi wari chana matam natte wari chana giroi and haidana makhoi gi weba stand am lowraga wari chana budu kyaw khitre aduga amukom su fox ki representative haitare makoi ohum pullaga mi taruk na sab team mamna nga sagi ministry of home affairs na sinba talk haitare madu usathabadu da saruk yaki yaugi hoi madu yamna afaba khongthang amakhakni adu miyamna pamba penba yogdaba haibaduna makhalama oire ko yam si amaromda khoisu adu miji yamnina amana ma harkani adubu sagi wari sanariba aduna aroiba pandupti natte nako sidi first haitar beginning horokpaduda meri boko horokpaduda somewhat represent tawraga satkiba sing adugi maikeidagi su miyangi interest sopya bo from ama phawa makoi phongdo amde aduga yamna mai pakpa amani na haibatai adu masisida mukhoigi kuki singi martagi represent tawgiba sing adudi ngasagi mitei singa onsinaraga wari sanarpaduda sengna hairagadi makoi wangang basi ingam kita bahai tare admana makoi unadi yam saw setback ama khangni aduga mitei singi unadi wari sana bagi step ama laktana wari sana ba yauruba point khara puthokna rakpa madda yabya da bi ofum khara pongdu na kiba madu yamna so mai pakpa ma khakne na ai gi mod on smai pijage aduga center na masida khogi Manipur irangsi mayam na hainagi base hek horokpadagi center na chathari ba thawong si pen de puksel seng de bagi mami tai haibe sini ba khoina mayam na hainagi base maduna ngasi su madugi miyeng du da sum laktna center si ju khoina habjik Manipur gi miyam de itha thajabang amdri bo masini khoi da luri base makhoina kyam puksel seng age si still khoi haibang amde chathari ba wari do kyam fazana satarakani kayam puksel singa wayel lakani haibasi akoi haibangamde adu yam luri si makoina separate administration gi demand simadi sungpi peer roi haire adubu si waya nabu honerappa kanda mitei singda akoigi sagi themba haitarene ST status se pishanba aduga kuki singi themrabu honerappa matamda Bodolan Territorial ya development si ama sembado adugi type amuka kuki land Territorial Council gumba area gumba ama semakadra haibagi sagi themna bo honer bodani ko sagi ambum noina pambadu si ST natro si ju pirene adagi noigi separate administration separate yaro Manipur mandum legedamni adugo sagi Territorial Council ama bisal agadi adudi amuka state within the state ana adumaina sigi phimdo lakan hi leaders committee in the ADC leading taksida adu mu tawsilagadi adudi yam sathiba kai yong na tan yin budagi hen ba yam sathiba khuyeng na ma oirakadoine buko maduni miyam da chingna bo phawri maduni adubu hoi oiraktabasu yai masidi assumption ni imagination ni ada aikoina pamidi perfection oiba misingsi ningthino waraku haibanida ngasigi lanse chondarakpa sahi ani sujalakpa sina maram oirakanda lansi kanana thohan bano kanana
injalaga oiribno kanana kanagi mathakta lan tawno haibasi hojikti mayek sengna sum chongthore ebako loina chongthorabani India government su khangi bani masi moina khangge haib sunga yaroi hobudi dum khangaba potneba khangadi tawhum thokudo taw haibani ba khoi miyamna hainingi sidi tawhum thokudo tawro aduga kanano manga kalliba professional oibising kanano makoi bani thino wara u matung manaw tawdana ba mi hatpa mi sinaba haibasi bu afa thabukti natteba makoina demand amakak phangnabi damakta mitei sing chakto onjilaga landa ba haibase masi khwaidagi chumdoba khwaidagi lanba makakneba aduna masi yangkanda sapsaba wayal lama India government na sathabiu satharakani haibagi asa dunia ba khoida leidisidi madu natana yona tanyen bagi mona satharagadi madudi yamna sathi ba irang ama amu mayok na ba yai masidi hena sathi rak piyai bako hanagi lari ba irang sidagi hena sathi rak piyai masini akoina haining badi aduga India na Manipur da yengliba Manipur gi meeting da thamliba makhoi gi meeting si ngasai aina ngasai first round da haijabado makhoi gi politics tuna maram orakanda ngasi Manipur gi aikoina luching bani na thagat khiba khoi gi hero mayam si perfect oireba ngasai bali gi hameng dona makhoi ji pham thado hair ge hata thado hanba adagi nang phamu hair phaman ba lepo hair repan bagi thakta laikhreba ana asigum basidi ohiningde luching bam oirgadi mating lei luching bu ohiningi adu masida aikoina kari haigadoino haibsim su yam aruba makhangni hoi Mr. Ben na pam thado ki kanda magi si mayamna yengi ba miyeng si point ani ni amana sarkar si tudana bai damakta pam thadokwa ama aduga Manipur da leiriba situation si khudakta yam thuna laksin bai yanana ba nangi proper government se leiradi akoina tongning si toba yadre nang pam thado haiba ama ani ji mrakta ama oi gadoine bako aduna si warakan si da hojikti ama bo re Pam Thado Kramatung that PR Lairakan Manipur Tampak to Naikar operation Satare, Aduga, Pagat Pam Tokpa Hatare, Aran Missing to the Fabatai, Makogi Matak the Wayan Batai, Aduga Mado Tauro Yare Boko, Pam Toko Paro, Ein Kaivamo, the Pai of Kulising Localo, Aduga Sagi Masida Makoina Tauriba Tabak Singse, Tampak to Udliba Makogi activities, ma'am say, Chap Sana. Manipur gi mafam khuding makta utlo haibani da koina haningi di adu natana swai si khakta da ngasagi tampak ta leiba mi sing si khakta da nai khaire ge habi mo mo leiba mandagi phibam mo ubsini miyamna thamoi da pendriba nungnang ba yam saunung ba phawisi masida ne ba yengbiro piar la kan si da ngasi phawla koina uri si masi ne ba masi kari thaba khudong no sinida akoina hangningi se kari thaba khudong no tawro ba shanti laina bagi damakta India government na packet pa thausil policy sing da khoi loina yarage ba yaba sida miseng mikhai nai bagi mo uri sikari gi no masi tawganu haibani da tawhom thokuda tawro aduga lan kana na hori no haibasi ju khangaba aduda lan si hori ba music di matakta action lokut bagi mhutta lan du da achoba thorang lawri ba militant sing du Indian army na pu dun chapagi mathau se kari no masida neba aina sai panjaki budni February kunithoi aduga March kun mangada Indian army gi BSF Assam rifles na militant sing pu na topam phang madagi muda puraga puthok pusin tawraga makhoi gi camp ngak sela thambi maram kaino si odadi si kamai to duna India na kamai wayen duino haimbi da sida si phim sida ado makhoi gi apamba hargadi mayam horpada hagibuduni masigi lanje thol matungda Manipur gi lalhobugi irang se losinabagi damakta makhoi masi thon mani na miyam hagibudo aduga masi madugi mami dune ba hojik japsana tara ise hojikti ha nai khaire dana se ko nai khai basi makhoi na pamba makhoi na singiba makhoi gi policy du hojikti matang sari hadan uthorakpani torokpani masida aikoina karimta haijaba ngamdaba thakta leibase masidani aikoida ningdom pom du sim masidani tangai padaba lei aikoiji lingjen manana ba punjin na bo hona base matam sangi yamna waba dongna hi uyeba adubu last mana raktabadi natte koi mamangi thodok mayam singda koi ure masagi June 18 gi lakhiba adagi kari mayam sida adum chap manana hongnaru naidana masi adum tholakhiba ma khagni adu masi
ngasi di khoi siam na war ba si baw da madugi instinct do lakpa uda bugumba ama sum u bse ko wai irei ba kini adagi adugini aigi si soe lan tare haba kanda khoi naha ori ba mayam thoroktna lan si mai ona bu phone aduga khoi gi nikari haini kokilan haidare ne kokilan si tati khoi si khara lingjen manadaba sina maram mor kanda sondagumna ui hek aurpadagi ni mase hek lan se hek aurpadagi khoina ugi basi madune ba aduna mase sida khoi punjan ba ama mathau tai aduga khoi da yam bluri se khoi da kari haini khang hairaba sing haitare masi akhang bana su hairu ke dog dugno na mayam amang tholak taba luching bina ba yaw daba hai sagi tumina palidle sing gi ba haitare makhang daba gi su makhang daba dum lai gre khang musing ju adum lesing gi ba tumina dum lesing gi ba sigi mong sisina soirak ba oi biai ana adumana haningi aduga akhoi gi da leiriba civil society organization sing asina su sagi organize tor pakanda haitare na ko organize tor pakanda sagi fajana farm oiba firep ama lawba aduga miyam si hummaga puba ama mathau taeba madu nataba akhoi si organization si yamanbagi hoi yambagi kanaba su lei aduga yamanbagi kanadab su adum hadak akhoi uri sini amana haire amana wari saba sumi na hai kansida amana wari saba sumde akhoi yawe adum hairi sini aduna asigumba mayam si leibsi akhoi si punjannaba hajik team adugi matam yore na khalli hajik lan sigi khoi face to face khoi nomai kapnu bagi adugi lan dudi loshile haina lobi ya hoi amu horok horok tabuduna another case ni aduga masi loshile haina lawra kanda masigi koki lan ama chathar ka do busi sida khoi si punjin bangam dabagi mo ma ngasagi criticism rom da he na chatkidana man tawsina chumi ma lali aduni adani na dom nainaraga leiraga punjin na bo hona basi yam wa dong no uyebo ko masima khajitang ka hondoraga punjin na bagi tanja ma punjin na te haibudi nate ko sigi se matam du yaudo bagira asagi blow ji akoi do phangi ba blow ji yaudo bagira amadi leire ba akoi punbe ngamdri ba June 19 da akoi da kanamata hongnoru banai dana mayam horakhi ba madugumna akoi da masigi mi siraba mi chani ga yumpu umdra sijalaba si bawda akoi da blow ji yaudo badong no uri basi kari dino akoi bapta te adubu masi akoi civil society organization sing ningthina guide tawduna fajana hummaga intellectual sing adegi sigi lamda leriba expert mayam sing adegi makok thongba leidana ko mayam si masi pulap tasilaga kari togotake haiba plan strategy yatpa ma mathau tai plan yaudana tawbasina neba ngasi phawda aikoida koigi india government su prithvi gi miyam na su lan uruba ma leibase adubu hawjikti kuki singnam chathaki mogi false narratives mayam do loina ma mai sengdore dana ko masi sida sum kuirak pagi ni ko mase kuiram dadana tawramagadi kuki singna haibado aduna chummi chaki duine base aduna masi aikoida hawjik laideba masigi tanja si lawrakan sida koi machine punchen naraga masigi strategy ama inthine yatho ka punna chamina ba to tai na